strategy lokhatpa hokre haina Minister Govindas na phongdokre Manipur amasung Mizoram border da ain kaina sariba yot ki thong asina security da sauna kaiba piri Researcher singna Manipur da anauba kongreng makhal ani phangba ngamkhibaga loinana scientific study ai ani khokre Jaliyarong reason da ain kaina sangsil lakhiba ko keseng khudakta sakhina ba set UF na akan mo phang thamlakle M2 amasung M0 na sangsiliba sis work strike ukrul mini secretariat ki employee sing yauksikre Kurumjari ISCOM Manipuri meeting tabiri bakhwai punamakpu taramnok sari hauji paw sandokna bisari National Highway Chaniga ani ginung sangkhong mayada masakhangdaba militant singna Assam Rifles ki convoy da ambush tawduna nifu suba Assam Rifles ki personnel ani warrant officer Balwant Singh amasung Havildar Chandramohan Singh hat khraba matung state government asina anauga security ki strategy ama hawdokna ba semba saba loikhre haina Home Minister Govindas Konthong samna phongdokhibaga loinana sathakhiba ambush aduda chenaba Singh athuba matamda masakhangdoktuna phanaba hotnagani haikhe Wafamasi Minister Govindas na Bisnupur da leiba DSA ground da First Bisnupur District Olympic Games listingani kuntaru hawdopagi thorumgi khudong chaba lauduna paumi singna hangba wahangi pakhumoina phongdokhibani amadi sathakhiba ambush adu yamna laibak thiba thodok amani hairaduna security agencies singna ambush adu da January ba sing masak khangdoknaba akanba moongda honnari haikhe Ambush adu tasengnamak yamna laibak thibani security force singasi aikhoi punamak amadi miyamgi punsi amasung lanthungak naba deploy tawribani asigumba miyamgi punsi amasung lanthungak naba thamliba security force singda onsinduna attack sathaduna hatpatupa tawriba si yamna khudong thiningai oiba thodok amani government amasung security agencies singna January ba sing fanaba kochi thiri amadi masak khangdoknaba akanbam ongda hotnari haikhe Minister makha taraduna hauji fawbagi oinadi ambush adu karamba organization na sathakibano haibagi sengdorapal leitri amadi NSNIM nadi ambush adu da makhoi chenade haina sengdokhiba laikre thodog adu da January ba sing masak khangdoktuna phadriba makhai security force singna leptana combing operation sing sathakigani haikhi militant singna ambush adu sathakraba matung mahangna CR logduna CRPF ki director general yauna attached security force singi makok thongbo official singa Security review meeting pangthoktuna state asida counter insurgency operations sing mapangal kangkhat hannaba anauba operational strategy ama hawdoknaba warep lokre hairi anauba approach asi matam khara changjaraba su soidana mai pakpa purakpa ngamgani haibagi thajaba sing lai haikhe Manipur state ta counter insurgency mai pakna paikhatpana CRPF ki Cobra Commando sing ase state asigi tongan ba mafam sing da deploy tawba hawkhre adubu hauzik logistical infrastructure khara thamba watpana maram oiraga Cobra Commando sing mathau ningthina paikhatpa ngamdana leibani watliba infrastructure sing hex subaga Cobra Commando sing mapungphana counter insurgency operations sing sathaba hawragani haikhe state government asina state asigi oina hanba priority piriba state asida santi amasung tangdulaita ba hanjilakpane nauna paikhaliba government ki khongthang asi matam khara changlaba su soidana mai pakpa ngamgani haibagi asitpa thajaba lei haina Home Minister Govindas Konthong jamna phongdokre Manipur amasung Mizoram border da government singi ayaba yaudana lupa koti kaya chang sariba yotki thongasina security amasung regulatory ga mari leinaba singda yamna chauna khudong sadaba thoganle haire Mari leinaba government amani environment ki ayaba yaudana lupa crore mangarom sangna saba hokhiba yotki thongasi hauzik loishilak
ꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛꯀ ꯁꯝꯅꯍꯜꯂꯒꯅꯤ ꯍꯥꯏꯔꯤ ꯁꯥꯔꯤꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯁꯤꯗ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ इरेक्शन अमसुंग इंक्रीमेंटल लॉन्चिंग टेक्निक्सिंग सिजिन्नबा थेंगनारी हाइरी थोंग असी साबदा सिजिन्नरिबा स्टील बीम सिंग असी अमसुंग ट्रसेस सिंग असी मिजोराम रोमदगी पुसलक्तुना असौबा क्रेन सिंग हाई स्ट्रेंग बोल्ट सिंग अमसुंग रिवेट सिंग ना थोंग साफम असिदा असेंबल तौरी अमदी थोंग असिगी फाइनल डेक इंस्टॉलेशन की थबक सिंग हौजे हौजे अकनबा मोंग सथरी हाइरी यामना सेंसिटिव ओइबा मफम असिदा मरी लेनबा गवर्नमेंट के ऑफिशियल्स सिंग यंगसिंदना हौजे फाउबा लैबा असिदा स्टेट के ऑफिशियल अमसुंग लोकल ग्रुप सिंग नुंगनांगबा फोंदोकनरकले हौजे हौजे सारिबा थोंग असिगी मरमदा लोकल ग्रुप अमदी गवर्नमेंट ऑफिशियल सिंग हाइनरकपदा थोंग असी क्रॉस बॉर्डर की थबक तौरिबा सिंग आइन काइना थोंग असी सादुना मखोइगी ओइबा आइन काइना ड्रग नोंगमई अमदी खुसु खुलाई सिंग स्मगलिंग तौबगी लंबी अमा सेमलब्रा हाइबगी चिंगनबा लैरे हाइरे थौदो असिगा हाइफेट मानबा मोंगदा इंग्लिश सिंग अनि कुनमरी गी मे थादा कुकी सिंग चांदेल डिस्ट्रिक्ट के मोलनोम अमसुंग चुराचांदपुर डिस्ट्रिक्ट की थिंगाई फाई अनि की मरकता चेलिबा मणिपुर रिवर की मथकता थोंग साबा हौरंबदगी मणिपुर गवर्नमेंट ना खंगलपदगी थोंग साबगी थबक सिंग लेंगा के अयाबा यावदबा अमदे एनवायरनमेंट क्लियरेंस लौरमदबदगी सिक्योरिटी फोर्स का लोइना लेपहंदुना थमखी अमरोमदा मणिपुर अमसुंग मिजोराम बॉर्डर द गवर्नमेंट के अयाबा यावदना योट की थोंग सारिबा असिदा हानगी चीफ मिनिस्टर नंगथोंबम बिरेना महाकी फेसबुक अकाउंट द थगटपा पोस्ट अमदा लेंगा के पुनिंग चिंसिलखिबगा लोइना डिस्ट्रिक्ट एडमिनिस्ट्रेशन अमसुंग पुलिस ना आइन काइना थोंग सारिबा मफम मदुगी सिक्योरिटी इम्प्लिकेशंस सिंग कुपना मॉनिटर तौबा हौख्रे हाइना थाजबा याबा पाव अमना फोंदोरकले मणिपुर यूनिवर्सिटी की रिसर्चर टीम अमना मणिपुर की अचेनब इसिंग मनुंग द लैबा कोंग्रेंग मुसेल मखल अनि नौना फंगबा ngangkhibaga loinana region asigi aquatic biodiversity amasung evolutionary history gi anova scientific study tawbada achoba mateng oiba ngamhankhre hairi sathakhiba research adu manipur university gi department of zoology gi dr yambem tenjing singh professor naurem mohilal maitai samita sorok haibam devi अमसुंग डॉक्टर बीना लौक्राकपम की टीम असिना इंटीग्रेटिव अप्रोच की खुथांगदा मॉर्फोलॉजिकल एग्जामिनेशन सिंगल लोइनाना डीएनए एनालिसिस सिंग तौदुना रिसर्च वर्क असि पांगथोखिबनी हाइरी रिसर्चर सिंग असिना सथखिबा स्टडी अदुदा इसिंग मनुंगदा लैबा कोंग्रेंग मखल तरुक मसक खांगदोकपा ngamkhi मसिगी मनुंगदा अनौबा एंडोनाया मणिपुरेंसिस अमसुंग पेरेशिया इन्फालेंसिस हाइना नौना ममिंग थोंदुना अनौबा कोंग्रेंग मखल असी फंगबा ngamkhibani हाइरी नौना फंगलिबा कोंग्रेंग मखल असिदा रिसर्चर सिंगना सथखिबा स्टडी अदुदा कोंग्रेंग सिंग असिगी टेक्सोनोमिक स्टेटस अमसुंग एंडेमिक रेडियोटुला थियोबाल्डी सिंगदगी कोंग्रेंग सिंग असि करम तौना इंडो म्यांमार रीजन असिदा फ्रेश वाटर मुशल हाइबदी कोंग्रेंग सिंग असि लेरखिबनो हाइबगी मचाक सिंग उबा फंखि हाइरी अरिबा मतंगी जियोलॉजिकल अमसुंग बायोजियोग्राफिकल प्रोसेस सिंगदा थेंगनरखिबा मोंग मतौ असिगा नौना मणिपुरदगी फंखिबा कोंग्रेंग मखल असिगा चांगदमनबदा इलेक्ट्रोनस यूनोइनिट हाइना खंगनबा कोंग्रेंग मखल असिगी मोंग मतौगा हाइरप मानै अमदी मणिपुरदगी नौना फंगलिबा कोंग्रेंग मखल असिदा एंडिना प्लेट अमसुंग बर्मा टेरेन का मैहौरोलदगी लेरखिबा मरिसिंग अदुसु उबा फंगी हाइरी रिसर्चर सिंगना सथखिबा स्टडी अदुदा मणिपुरदगी नौना फंखिबा कोंग्रेंग मखल असि चाही मिलियन कयादगी लेरकलबा स्पेसिस अमनी हाइबा खंगबा ngamkhibaga loinana कोंग्रेंग मखल असि मखोगी लेफम सिंग काइरकपा इसिंग मोसेलकपा का हेना कोंग्रेंग सिंग खुंदुना चानरकपा अमदी मियोइबा सिंगी का हेनबा थवोंग सिंग असिना हाइरिबा कोंग्रेंग मखल असि मांगसिलखिबनी हाइरी रिसर्चर सिंग असिना फोंदोरपगी मतुंग इना इसिंग मनुंगदा लेरिबा कोंग्रेंग सिंग असिना इकोसिस्टम निंगथीना सेमबा इसिंग लुहनबा न्यूट्रिएंट सिंग साइक्लिंग तौबा इसिंग मनुंगदा लेबा जीव पानबा सिंगी इकोलॉजिकल हेल्थ फगतहनबगी थबक सिंग तौदुना लागली हाइरी चथखिबा रिसर्च असिगा मरी लेनना मियामना पामना येंगनरिबा मदी पानरिबा मालेम असिगी ममिंग लेरबा जर्नल सिंग मरुइना ऑक्सफोर्ड यूनिवर्सिटी प्रेस यूनाइटेड किंगडम ना फोंबा बायोलॉजिकल जर्नल ऑफ द लिनियन सोसाइटी 2026 अमसुंग इंस्टीट्यूट फॉर बायोडाइवर्सिटी एंड इकोलॉजी मोंटेनेग्रो ना फोंबा इकोलॉजिकल
Ecologica Montenegrina 2025 singda phongkhre hairi ZUF na makhatana Jaliyarong region da changlakhiba illegal immigrants singna makhoigi possessing yomsinduna khudakta Jaliyarong inpui naga ancestral lam asi thadoktuna satkhikadabani hairaduna front asina illegal immigrants singi mathakta puba thangba ngamloidaba nanthokpa ngamloidaba khongthang kaya lokhatpa hauragani haina ain na thingkraba lalholok Jaliyarong United Front Kamsan ZUF gi Ministry of Information and Publicity na thadorokpa serolamana phongdorakle Kukizogi lusingba kharana ikoi dringai da national amasung state asigi media da lanjakhre haina phongdokiba wafam amadi naga singda kachanaga haina yamna karem kathaina ba wafam sing reject tawbaga loinana konsa khulgi liangmai naga isil inau taruk faduna pukraba matung mihan thina hatok lamba thodok adu front asina khak ngakpiba ngamloi amadi mihada tu da chenariba sing khak compromise tawroi haire cherosna high state asida thogliba makhal makha kya gi pamnaba thodok sing maram oiraga Jaliyarong enpoi gi miyam amadi ipa ipuna thambiramba lamsing ase chauna sokhalakliba sida aina thingkraba Jaliyarong United Front Kamsan ZUF na nunangba phongdorpaga loinana civil society organizations to central amasung state government ki mamangda Jaliyarong miyamna tan khiba dabi sing piragani haina phongdokliba asida ningthina Tigattana ayaba piroidabani haire lubasina unauthorized amasung masabu negotiator ni haijaba singna sathariba thong singna si lubasina mikup nahum singna yangsanduna laire karigumba hairiba myoising asina furubasigi laikhidraba thoba singi justice prokpa ngamdraba amadi furubasigi legitimate rights sing amadi aikhoigi yelhomi singi interest da chatharakpa thoklabadi myoising asigi mathaka chapchaba akanba action sing lokhatkani haire Jaliyarong region asigi oina khodong thiningai oiraba illegal immigration gi issue yauna lam khopsalakpa natural resources sing lokthokna ba hotnakpa thong sing asi constitution gi ngakloga loinana aina yaba maungda sathagadabani amadi ipai pusting na thambiram lam singi puari culture identity amasung customary rights sing asi khak mantikna ba yaroi amadi negotiate tawroi customary logi matung ina ngaklo sing matik cha na thamgadabani haire Franasina mihat pasing aduna naga iselina utaruk pharaba matung miyathina hatkiba thodokta iselina sing asigi masadagi takhiba I marik lemna khak manghal loi chapchabal laman khungkhigani hairaduna kuki narco terrorist singna yamna chakhattaba maongda chathakiba thawong sing Jaliyarong inpuigi itihasta malemasina leiriba makhai kauba leiraroi hairi ZUF na ngasi fawga sokthabal itana Jaliyarong inpui miyamgi legitimate rights sing Ipai puna thambiraba lam natural resources sing amasung cultural heritage sing aktona lakle Jaliyarong inpui gi lam maset ama phawbagi manungda ain kaina lam hong duna khundarakliba sing asi makhatana satha haloi haina serolastina phongdorakle Joint Administrative Council JAC of the All Manipur Trade Unions Council MTUC and All Manipur Government Employees Organization MGO Gimit yang makhada Manipur Secretariat ki employees sing yauna government ki employees sing lenga ka thamkiba point tare dawa demand sing pidabagi mayokta chathariba matangkak taba se swak strike asida Ukhrul district ki mini secretariat ki employees sing ngarangdagi hauna strike changsinba haukibaga loinana se strike asi kansinkre Ukhrul mini secretariat ki employees sing na M2 amusung MCO na chathariba se swak strike asida administration demand sing mapungfa na pidriba fawba strike asi sagat kani haire Ukhrul district ki oina changsin ba haukiba strike aduda employees sing na khusuman misang mikhai nai na piriba madesta mapungfa na thamdriba issues sing pukhalakhe M2 amusung MCO gi mideng makhata hosik changsiliba se swak strike asida khongpang loi sing na central government allocation gamana na DA allowance da humpu January gi lising ani kun taruk tagi hauduna piba retirement gi chahi ase chada humpu dagi chahi kun humpuni thoi da oihanba Manipur Staff Selection Commission gi khuthangda fast track process ka loinana hangduna leiriba posting nauna recruitment chathaduna mention ba sing yauri masigi mathakta thinthaba yaudana state commission linkhatuna central government employees sing da grade pay heng pihanba national pension system NPS amasung state state nauna hodokhiba unified pension scheme UPS ki mahuta hana chatnaramba all pension scheme chanahanba department singna matam sangna contract employees singna employee oina thabak tawriba sing regularization tawbiba government na mamangda chatnaramba 5-day work week policy
कक्थादुना थांगजा नुमित असि वर्किंग डे ओहेनखिबा ऑर्डर हंदोक्तुना थांगजा नुमित असि नॉन वर्किंग डे ओहेनबा हाइबा दाबीसिंग यावरी अमरोमदा गवर्नमेंट के एम्प्लॉयज सिंगना मणिपुर लेंगाक्ता थांगतखिबा पॉइंट तरत याव डिमांड सिंग पीदबगी मायक्ता जेएससी ऑफ एमटोक अमदी एमजीओ गी मिटिंग मखादा थासिग तांग अमदगी हौदुना चथरकली बसेस वर्क स्ट्राइक असिबु सगतलदुना ngasisu Manipur Government Service Federation amadi Manipur Secretariat Service Association ga kusamnaduna Directorate of University and Higher Education ki campus ta sis work strike sathakre haiba strike as the Directorate of University and Higher Education ki makhada leba tongan ba college ke employees singna struk yakhiba loinana hiram sigamari lenana Directorate of University and Higher Education ki dealing assistant Mayanglambam Ragumani na hai Government employees singna lengakta taleba demand singa si athuba matamda thabakta onthokpina ba hona biu haiba wafam sing phongdorakli अखोगी डिपार्टमेंट खुदिमक सम डिपार्टमेंट खरदा रिटायर तौखरब एम्प्लॉयीज मसी अमुक हन री एंगेज तौबगी मागी थबक खरा तौबा मसी यारगदी मसी गी एंगेजमेंट अपॉइंटमेंट ऑर्डर खुतोकसे तौबीगनो हाइबा याम मरम साबा डिमांड अमदा अखोइना हुजिक मणिपुरी याम हाल वैकेंसी याम लेरबा पोस्टिंग से कॉन्ट्रैक्ट बेसिस ओइना लौबगी महुत्ता डिपार्टमेंट सिंह हाना थबक तौजरबा वर्क चार्ज ओइना ओइबे मास्टर ओइना ओइबे नत्रगा कॉन्ट्रैक्ट बेसिस इट्सेल्फ ओइबे मसी रेगुलर ओइना अपॉइंट तौहन बियु मागी मरम साबा मतुमिना अदुना हाइ तांजरिबा डिमांड मरम साबा डिमांड असी मसी अखोइना मसाई हाइबा जॉइनली मसागी स्ट्राइक होल्डर सिंह सिगी अखोइना मसीगी स्ट्राइक असी अखोइ तौजबनी अदुना यारगदी मणिपुर स्टेट गवर्नमेंट अखोइना तांजरिबा एम्प्लॉयीजना तांजरिबा मरम साबा डिमांड तरेट असे अथुबा मतमगी मनुंगदा खनबीरे हाइररगा मरम साबा डिमांड सिंह असे अथुबा मतमदा डिमांड सिंह असे बिबियु हाइना मेडियम साबा डिमांड सिंह असे अथुबा मतमदा डिमांड सिंह असे बिबियु हाइना मेडिया की थोंगा अन्ना नुसरी थैंक यू ऐतिहासिक चीफ मिनिस्टर युमनांग खेमचान सिंहना कुकी सिंहना नमना खुंदारिबा कांगपोपी डिस्ट्रिक्ट अमदी नागा सिंहना नमना खुंदारिबा सेनापति डिस्ट्रिक्ट सिंह चतुना कुकी यमसु डिस्ट्रिक्ट अमदी नागा सिंहना नमना खुंदारिबा सेनापति डिस्ट्रिक्ट सिंह चतुना कुकी यमसु नागा सिंहगी मरुवैबा ऑर्गेनाइजेशन सिंहगी लुचिंगबा सिंहगा उनादुना स्टेट असिदा शांति यमसुंग तंगदुलाई ताबा लेहंदुना सौखत थौरांगी थबक सिंह खुमांग साउसिन पाइखतनबा लौखतखिबा खोंगथांग असिगा मरी लेनना कुकी यमसुंग नागागी बॉडी सिंहना मखोइगी ओइना तोंगान बा रेस्पॉन्स सिंह थमलकले कुकी यमसुंग नागागी बॉडी सिंहना लेंगा की थौसिल असिद पेंदबा कया लेरगसु फुरुप अनिगे लुचिंगबा सिंह चीफ मिनिस्टर खेमचान डेप्यूटी चीफ मिनिस्टर लोसी डिको एमएलए टी रोबिंद्रो एमएलए नुरुल हसन नमदे कारोंग एससी एमएलए जे कुमोसा सिंहगिबु हराउ तयामना ओपगी ममी ताखी चीफ मिनिस्टर न माउला चटखिबा खोंगचदादुदा माउ काउंसिल माउ स्टूडेंट्स यूनियन पौमाई नागा यूनियन सिंगे मिहुत सिंगा उनबा अमदा चीफ मिनिस्टर खेमचाना माउदा रिक्रूरी मल्टीपर्पज डाम सादुना मफम असिगी खुल कुन तरत थंगनबु इशिंग फंगहन्नबा लेंगाकना एप्रूवल पीरे हाइना लौथोखिबु वफम ऑर्गेनाइजेशन सिंह गिलुचिंगबा सिंहना थागत पफोंदोखे माउगी ओइना लेरिबा ऑर्गेनाइजेशन सिंहना माउदे लेरिबा पोटैटो फार्मेसी हेना पोथोक लेना आलू पुथोकना लेंगाकी अहेन फंड सिंह थादनबा माउदा मल्टीपर्पज स्किल ट्रेनिंग ट्रेड एंड यूथ एक्टिविटी सेंटर साबिना बथमलखिबा दाबे सिंह चीफ मिनिस्टर माउगी खोंगचदसिगी मनुंग सना चीफ मिनिस्टर लुचिंगबा टिमसिन सेनापति डिस्ट्रिक्ट हेडक्वार्टर द यूनाइटेड नागा काउंसिल यूएनसी की म्यूट सिंगा हौजे नागा खुंजा तरुक हातकिबा थौदोका मरी लेना यूएनसी की मिटिंग मखादा सथरिबा इकोनॉमिक ब्लॉकेड असी हंदोकना बोरी साखी सनाकिबा वरी दुदा सथरिबा ब्लॉकेड हंदोपकी लेखाई ताबा ngамद्रबसु यामना पॉजिटिव ओइबा मिफम अमनि हाइरी यूएनसी की माइकैदगी नौना दाबी मरी यावा मेमोरेंडम पिशिंदुना नागा तरुक हातकिबगी जस्टिस फंगहन्नबा दक्षिण खियामदे यूएनसी न मखोइगी दाबी सिंह थबक ओइना ओंथोक्ट्रिबा फावबा इकोनॉमिक की खोंजंग हंदोक्लोय अमदे जेनिम्स की मोक्ता थमलिबा नागा सिविलियन तरुक की थवाई यावदबा हक्सांग लौखिरोय हाइना अकनबो फम सिंह थमलखि हाइरी खोंसल असिगी मनुंग तना चीफ मिनिस्टर नरसिंह टिमदुना कांगपोपी डिस्ट्रिक्ट की ताफौ कुकी खुलदा चंगदुना खुलसिगी विलेज सेवा मदि चाही असिगी मे 19 नागा सिंह फाजनदुना थमलुरबा मतुंग असोयंगाम यावदुना थादोरखिबा कुकी खुंजा 13 उनदुना वारी सनखे चीफ मिनिस्टर खेमचाना कुकी खुंजा सिंहदा लमदमसिदा मैहौरोलदगी खुंदादुना लाक्लिबा कुकी नागा मैतै अमदि अतै कम्युनिटी सिंह इंडिया की सिटीजन ngaktane खाइबुंग ताबगी वखल थादोक्सी चीफ मिनिस्टर अमा ओइना महाकी अमत ngairaba thabakte स्टेट असida leminariyo kanglok furo खुदिमक अमत ओइना नुसिसाना na hingminajuna स्टेट असida मपुंग फाबा तंगदु लाइताबा पुरकपनि हाइना फोंदोकपगा लोइनाना स्टेट असida शांति अमसुंग तंगदु लाइताबा लैत्रबदि
ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯄ ꯉꯝꯂꯣꯏ ꯍꯥꯏꯈꯤ ꯇꯨꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤꯖꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯐꯣꯔꯝꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯊꯥꯗꯣꯛ ꯆꯔꯆ ꯂꯤꯗꯔ 3 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯀꯨꯀꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯖꯁꯇꯤꯁ ꯐꯪꯍꯟꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕꯒ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯈꯤ ꯊꯥ ꯑꯁꯤꯒꯤ 6ꯀꯤ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯆꯅꯤ ꯑꯅꯤꯒꯤ ꯅꯨꯡꯁꯪꯈꯣꯡ ꯃꯌꯥꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯣꯟꯕꯣꯏꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ 90ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜ ꯑꯅꯤ ꯋꯥꯔꯟꯠ ꯑꯣꯐꯤꯁꯔ ꯕꯜꯋꯟꯠ ꯁꯤꯡ ꯑꯃꯁꯨꯡ ꯍꯕꯤꯜꯗꯥꯔ ꯆꯟꯗ꯭ꯔꯃꯣꯍꯟ ꯁꯤꯡ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯑꯃꯅ ngarang ambush tawfam asida laktuna mari leinaba samples khomsinduna makha taba investigation amasung examination tawnabagi thabaksing paikhatpa hokre forensic expert team adu scientific officer Bilasini Devi nalusingduna assistant ani amasung cameraman ama ngarang Imphal dagi Ukhrul district ki nungsangkhongda numidang wairam thunglakibani hairi tha asigi tarukta Ukhrul district ki nungsangkhongda militant singna sathakiba ambush adu sarakna nungthil pung ani rom tarakpadagini ambush adu Nifusuba Assam Rifles ki truck ama yauna gari ahumda Ukhrul lomdagi makhoi sangsakta leiba kem tamna lakpada IED sing yauna nongmai kapsinduna militant singda ambush tawrakhibani militant singna ambush tawrakhibani tungda Assam Rifles ki personnel singna handuna nongmai kapada nakal animakta mafam aduda pung amarom nongmai kapnabagi thodok thokhi amade Assam Rifles ki personnel ani laikide Hauzi fawba sathakiba ambush adu karamba arm group na sathakiba no haibagi sengdorokpa laitri Intelligence na pirakpa report amagi matungina Narcotic Control Bureau NCB amasung Manipur Police ke punba team mamana ngarang Surasanpur district ta sathakiba anti-narcotic operation da nupi amadagi lupa crore kun manga rom oikadaba methamphetamine WY tablet kg kunithoi rom fagat pangam khre hairi official gi oiba paugi matungina NCB amasung Manipur Police ke punba team maduda intelligence na pirakpa report ki matungina Churachandpur district ta leiba Pauminlin Munlo Kobi NUPSC gi mayumda changduna sathakiba red amada packet 18 da haptana thamlamba WY tablet kg kunithoi asi fagat pangam khibaga loinana drug smuggling tawbada chenaba NUPSC Faki amade drug sing asi puthok pusin tawbada sisinabani haiba Mahindra Bolero registration number MN01AS 6029 asisu fagat pangam khi hairi apunba timmasen sathakiba investigation da Fagalaba WY tablet sing asi Morerom dagi drug smuggler NUPS na puraktuna Assam lomda puduna yonna bohona rambani hairi Fagalaba WY tablet gari amasung nupi ase Marilenaba police station da makhataba logi oiba thabak sing lokhatnaba kusina khre hairi State asida law and order mapung fana lainaba amadi pamdaba thodok thokpa thingnabagi pandamda state asigi tongan mafam singda Manipur Police amasung Central Security Force singna sathakkiba counter insurgency operations singda tongan ba lalholup singgi cadres sing phabangam khibaga loinana masing yamlaba khusu khulai kya phagat pangam khre hairi Manipur Police na thadorok paserol amagi matungina Manipur Police amasung security personnel singna tampaki mafam singda sathakkiba search operations singda Lal Honglup Singhi Kedris Singh Fabangam Kibaga Loinana pistol hand grenade fagat pangam ki hairi police ki phangba power sil makataraduna security force singna Waikhong police station gi manung sanba Aihang khulgi gate manakta sathakiba operation da aina thingkraba Lal Honglup Kanglaipak Communist Party KCP PWC gi kedri ni haiba selkhai thungkhaida chenaba angom chinkhai nganba maitai chahi kuntret umathel makhalaikai kaksing district haiba municipality fabangam ki hairi security force ke punbati mamana Irilbong police station gi manung sanba Kalika Bamon Kampu area da sathakiba operation amada aina thingkraba Lalhoglop Kanglai Yawol Kanbalo KYKL gi active kedrini haiba takhelambam Grammy Chan Atopaming Inausa Singh Sahyangkhaini Toy Singjamai Mayangbam Laikai Haiba MUSC Fabangam Kibaga Loinana Mangondagi Maxin Yauba 9mm pistol ama Nongmai Maru Humpudra Madi hand grenade amamam phagatpa ngomki hairi Amaromda Singhi Mafam Singh dasu Manipur Police Assam Rifles amasung Indian Army gi personnel singna intelligence singna pirakpa report ki matungina
चथकिबा कोम्बिंग ऑपरेशन सिंगदा मसिंग यामलबा खुसु खुलाई क्या फगत पंगमख्रे हाइरी ऑफिशियल के ओइबा पाउगी मतुंगिना सिक्योरिटी फोर्स सिंगना फगलबा खुसु खुलाई सिंग अदुटी M16 assault rifle lama type 81 assault rifle lama pistol mari pompi improvised mortar mari pompi mortar bom manga hand grenade mari single bore rifle kunithoi shotgun ahum communication set nipan magazine nipan nongmai maru humphudra go humdoi 7.62 mm ammunition round kontra taruk 9 mm ammunition gi round tara 12 bore cartridge red bulletproof gear ama communication equipment amade land da season agata ba polam sing ni hairi Kuki militant signal yang mai naga ki mioi taru karigidamak tamthina hatkibanu haibagi matangda marik sumba report puthorakpaga loinana kuki gi khuloiriba lailon wifi amani konsakol ani gi lainariba historical relationship ki matangda yumpham oiraga iba justice for the six liang mai naga saina mingthonduna advocacy report amar in resurgent manipurna miyam khangnaba puthorakre singjamai chinga mathakta leiba di educraft da samna pangthokpa advocacy report phongba aduga mari lainana resurgent manipur ki convener soraisam surendran hai kuki narco terrorist singna tamthina hatokpi khraba liangmai naga taru ki matangda advocacy report ama puthorakpa sina lamdam asigi miyamda sengba chumba khara makhaidi khangbangam hallagani advocate report asida judicial amadi ain gi maramda iban nate report asina manipur miyamda maru oina yellow fruit singda hena mitmai singhan bada mateng oigani amadi mayek singna mayek sengna report asida palli madudi matau karamna thodo si thokibano thodok thokraba matung lenga ki mari leinaba loyauri leilon wifi madi konsa khul ani gi marakta lamgi matang da set nabal leiba madi hairiba khul ani asi karamba matam lagi khunda leita duna leirakhibano haibagi matang da sumay sengna report